ꯄꯤꯔꯛꯄꯗ ꯄꯨꯡꯒꯥꯏꯅ ꯖꯒꯣꯏꯁꯤ ꯅꯋꯥꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅ ꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯏ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯦꯝ ꯁꯥꯔꯒꯗꯤ ꯂꯩꯕꯤꯔꯣ ꯏꯌꯥꯝꯕ ꯃꯌꯦꯡꯃꯝ ꯏꯃꯥꯏ ꯑꯃꯗꯤ ꯃꯌꯦꯡꯃꯝ ꯕꯤꯖꯌꯥ ꯃꯗꯨꯒꯤ ꯊꯧꯒꯜꯁꯤ ꯑꯍꯥꯟꯕ ꯐꯪꯕꯤꯒꯗꯕꯁꯤ ꯃꯗꯣꯏꯕꯦꯟꯗꯧꯅ ꯇꯥꯛꯄꯤꯔꯛꯑꯦ
나에게 감사합니다. 그렇게 생각이 우리가 나타난다. mayang amarsit na de mayang sabita wala na mismo 세상에
Hãy subscribe cho kênh Ghiền Mì Gõ để không bỏ lỡ
沙漠在归，来想在对高位，嘿，我沙个来到法里，沙个来到伊木，伊法个耶个的别嘞，伊法个会不老耶，哦。Not live now.